Ramdang ase ayuk chaurak na pung mangarom taba duaida Imphal West District amadi Kangpokpi District ki lonaba harau thel singthaktagi kuki militant singna kumtharaklaga kautruk maitai khulda nongmai round kaya masing khangdana kapsilakpadagi maitai khul ngakleba local volunteers sing amadi nipan suba IRB gi personal singasu kuki militant singi maikaida handuna pungkhai amarom akan bamawongda nongmai kapnakhre nongmai kapna baduda maitai khul ngakleba local volunteer amadi IRB personal singi marakta asokapan asena yaukhide ISTB News na phongba pauda kuki militant singi miyoi tararom maitai khul tamna kumtharaklaga nongmai kapsilakibani hairi kautruk khulgi maning thangba amadi harauro chingi chingthakta hojik kuki militant singi bankar kaya saduna kuki militant sing leiri hairi Lamlai Kendra Village Voluntary Force na Lamlai Kendra gi miyam ga loinana kuki singna yummai thadokibadagi masagi mayum uba phangdana laklaba Gawaltabi khulgi khunja singa loinana Sabungkhoktagi Gawaltabi phaoba khongchat ama chatpada Manipur Police amadi BSF na yengengpokpida thatlaga thugaikhre masing yamlaba nupa amadi nupi sing Sabungkhokta pullaba matungda Gawaltabi khul tamna lakhi khongchat aduda thatnanaba BSF ki masing yamlaba personal singna hotnabada ngamdabadagi makoina mang tharaga yengpokpi phaoba yosilakhi mafam aduda hana leiramba Manipur Police ki team amana makhatana chattabida hanagi mafamda hankinaba haiki miyamgi maikaidagi Gawaltabi yodaba yade haina yakhide Manipur Police ki maikaidagi Gawaltabida khulai matik chana paiba kuki terrorist kaya leibana maram oraga changba nungairoi haiba wafam thamki miyam aduna namduna changshinana ba honarakpadagi police ki maikaidagi tear gas kapa horakhi tear gas kapa horakpadagi miyamgi maikaidagi nung thomba horakhi nung thomba horakpadagi BSF Jawan Singh pathar haraga tung handuna chenki meter chamarom security sing khongpham handoklaba matungda makhatana tear gas kaptuna tankhai tear gas masing khangdana kaplingaida police ki maya nakna khunja khara changchilakpadagi kapa yadabana maram oraga police na khongjang da saruk yakhibasing makhatana wari sanakhi khongjang adu da saruk yakhibasingna maitai ama oina sirbasu maitai gi khuloriba Gawaltabi phaobudang chatlaga hojik oriba khul adugi phibam yengjage haina makhatana demand tawrakhi police singna chaliba khongchat adugi permission Imphal East DC dagi ayaba loba lakpada DC na pidrabanina chatpa yaroi haibu wafam thamki khongjang loi singi maikai dagi kuki singna maitai khulda bunker sajanba bunker oina leiramba mafamda camp sajilakpadi kanana permission pibage haibana chingba wafam thamnakhi tungda khongjang loi sing mafam adudagi handokhi aduh wali sanu kodo noina tahukti aduh noina hangbrai somoi da hangde aduh wali sanu mi tu noida pau phajuna tambi tanza su pide aduh wali to haibane Manipur saliba asaba hensa khoi khangde suki ki khangde tawriba protest rally khuding mak government permission loge khabar nete juloge DC de juloge SP de juloge sarone na magana tingo yare akoi na magana changage basic zone hoye hai sana sabi de tatseba sana sabi ki mata jidar kuki na hana bagar oram bato ujina moi yum sadala bane yum sarga leira bane aba adu saroi jalmi jengmi na debuti adu babri su pino joru baba akoi ki yum akoi ki khungang maitai akoi ki khungang mai cha kiba mang ta halaba adu majaga adu yeng ba chachage hai ba jibong ya da kari gi no ba sa hoi si ga ba khoi si jage ba khoi si ge maitai gi da ma maitai khoi si ga ba ne ba kuki no mai ka ke ka su saron ka ke ka pi ro ba swai ji da permission gi da ka le ke ba mani ko mi de ko me oi le ri bra ba ko me noi le ba gi mari mahau na ka go men amal lai ha bi gi prajana phanga da ba go men amal lai ha bi gi khoi ap sin hing ba mahing dura ba khoi nu jing hing ji